ngasi numida wairam phongkhiba tungan manipuri siphongsingdagi maruoibi ipausing myamna thamjagi ahanbada manaba pauksigidagi lokosaraga hockey ga football ga masana khetnaba khangdaba sports minister sindok kanglaipak kanmalov manaba pauksigidagi hockey tang 20 December thar Manipur Olympic Association sinduna Shillong na pangthokiba second North East Olympics da mai pak tuna lakpada khumalam pak da shinkiba function da Manipur gi chief minister N Biren Singan athoiba mithunglen oina yaukiba function da youth affairs and sport minister gi phamsu pubidiba Govidas Kunthaujamna rowing ga canoeing and kayaking masana si sapmanabani eduna Khelo India gi course hapada canoeing and kayaking gi player ama canoeing gi course oina hapkhibido karisu kaidi haina thamkhibu wapamasi lebakthibani Olympic to one discipline oina sanaribi sport samna hairabada hockey gi player amabu football gi course oina hapa kaidi haibagumani ani subada boxing course gi pham hapada ahanbada interview su yaukidaba misa amabu hapkhibada hairiba misa asibu amuk defend tawraduna maangna haikibada invitational boxing tournament ama khakta sarugya khiba misa aduna khalhaudraba boxing federation of India na singiba national boxing championship anirak yaubada natana UGC na recognized sport university amadagi postgraduate diploma in sports coaching boxing da pairabi amabu thawoina khankidabasu kaisu kaidi haina thamkiba sibu sport lovers mayam ge lebakthibani minister ama oina maki official singna asoi angam mayam ama yengsinge haibigi muhuta makhoibu defend tawduna lebisi lebaki oina lebakthibani aduna Manipur gi tungi interest yenglaga sportsman oina su haurakhiba minister na khudakta youth affairs and sport ki portfolio si Govidas Kunthaujamdagi laukthokpiraga atopi sports ki interest leba misa amada khudakta sinabiyu haina su thamlakli Makasa tarak po na paunul ko pauksi digi to papawm na New Year bye gi picnic sport sing na tuoning da ba thawdok thokta na ba thabak lakhakre lakli bisai loiba madi ahoba numit na lakpada mipum kudima asu angam yaudana ba nungai ba yefa bu oirasanu haina yefa pauzal pira duna miyam da akaiba nungai roida ba thabak tawdana ba Imphal West District Police ki ASP KSIC bakanta na apil torakli miyamna yamna pamna ba picnic spot am oiriba shakmai turel mapalda asu angam thoktana ba shakmai OC KS Sunil Kumar khulgilu sing club kilu sing puna phamina duna khana nai nakre shakmai de picnic laklaba singna thaksi khaksinga na luna namasum atopa singda kanada ba nungai rida ba thabak sing tawigano picnic lakpa matamna khusu kholai license nongmaina singbo pubira kano amasung angang loinarak singna turel da kumdana ba apil tawri aruba mafam sing khangdok tuna turel da kumdana ba science sing miyam na ngak na satpiyu public laklaba singna pamdab thagdok thoktana ba thangnaba khul singda apanwa pibigano picnic loiraba matung amot akai sing khawd hapsin biraga amot ba hondokpham singda thadabiyu amasum highway da hawkhiba sai singda thoningda ba thagdok accident thokiba yenglaga traffic rule ngak na satpiyu traffic check sing laigani picnic spot singda numit jungba pung ani thoi matung nagi changba thingma laigani picnic loishinbagi matamna nungthilgi pung ahumda loibaga loinana makhal khudimak thenglabada numidang pung marida loishingadabani hairiansu pausna makhatana phongdorakli atopa paumana ariba bom ama lairamle ngase ayu angan mada kunthra gatare suba Assam Rifles amadi Khongjom Police Station gi marakta lairiba YMC Brickfield Khongjom gi mamang thangma sarukta lairiba Khongjom local gi ariba matam gi bom ama lairamle bom adu Khongjom Police Station gi police amadi bom expert singda asoi angam yaudana langathel langam singda pokhain khresu haidi Makasa tarak po na to papawm na isa yana sela khibani awes pu jail gi thadokpiu punsi nungai ni hingmine jage sweetie Kwakta Municipal Council Ward number 9 Moirang Turel Banda lebe yumnam Bishorjit ki masanupi yumnam Sweetie na marks alibe sahi sigi hawkiba July kunga mapanna Kwakta Gram Panchayat Ward number 2 da leba AMB Abdul Karam Singamayumgi masanupa AMD Awes Singamayumda masana yana sien kiya dubu maki mapa mamana aranba yumpham yaudu wafam kya haijin biraga maral kya sibiduna awes pu jail thajin bikre maram sina awes pu jail gi thadokpiu maka nungai ni hingmina jagi haina kokta chebla da leba awes ki yumna ngasi pangthokpa pawgi mi pham amada Sweetie na phongdorakli mangna makhata ki bidama awes ka sahi manga gi mamang digi khangna duna hawkiba July kunga mapan masa yana duna awes ta silaki
Sielaba matungna satnabi matungina awes ki imungi miyoising numakpo haidokpa satuna luhongnaba walepna si haina makpusu pradangi yumda thilanki. Adubu onna tainana awesna maral kya sijinki adugu maki mama mapana makpo awesna rep tawbiri haina maral kya sijilaga phahanduna jela thamjitmiki. Masa khangdaba miyoi kharasu laklaga mingonda mangonda kian khanganduna masana yade hainaba kianki maramsina awesna jela laikre khangna mak matomda aweski yumda laktuna haujiksu leiri maramsina mari lenaba authority na awespu jelagi thadokpiu aweska punsi nuaini hingminajagi haikenasu pausna makhatana phongdorakli makha chatharak poina kangla paudige topa paw manamu maira paibi haudokibagi nifuga nithurak suba mapokumon pangdokre Kana bakara kaki khalaga legalize tawguni habu wapam mama oibising yabang amloi th ramni lamdamasida maira paibi iho hawdoki banumiki nifuga nithurak suba kumon thoramasi all Manipur women's reformation and development samas nupi samas sinduna mayang langjing sorok mapan community hall pangtokre thoramadura mayang langjing gram panchayat ki pradhan takhilamam tompok nupi samas ki president th ramni amkil gi president lauremam nganbi Tamising mi hapun manupilu ki President Y Momon, UCM ki Vice President YK Diren, UPF Manipur ki President N Rupasandra, mayang langjing semga sagat panupilu ki President Songtham, kaina hanbina President members ngone saryaki. Thauramasi maira paibi hawdok piramba laikhidrabi ima singi mafam da haikal leka tamduna ikai kamna botki. Thauramasi ga mari lainana nupi samas ki President T.S. Ramni na hai, say nifu yangkai ki mamang da lamdamasi da Mayai kawa chinjakna kunai sida asowa sakfu mapiba horaki yu amadi sahaidaba chinjak kya sasinduna nupi angang da otpa naiba phuba saiba thaudok kaya lepa leitana tholaki nakala maromdana mayang lanmi singna apaspagi maromda naha kya semjin sajinba maral kya semjinduna phaba punba otpa naibe kya satharakadagi mama oibi singna masa singmu kalahuna bagi damakta khutta maira paiduna leira khulakta ahing yarek pa horaki Matam adudagi hauna maira paibi numit pangthoktuna lakli matam sang mayai kaba nisagi lang sidagi mama oibisina kunai sibu kalhuna bu hotnaduna lakhi matam sangna thingduna lakli be yusibu legalize tawbigano kunai si laika tana mutkiba tare haina mama oibi kyana lenga haijari be sitabiyo asukuina thingduna lakna be yusibu kana ba khara khaki yenglaga legalize tawgune habesidi mama oibisina yabangam lo hena su phongdokhiari Makasa tarak poina to papamna drug smuggler amadi poppy planters support abu khudimak sinpham naidana miam hupna paratambi matam oire mahairoi luptaru pikraba iramdam kanglaipak Manipur singa sidi drug ki asoba sapfu nangbaga loinana aikhoi gi naha singi tungi leba kari oirakadagi khanmada nungdang ningai oirakli School tamliba sahi nauriba mahairoi sing drug da laisubagi sang hengalakli amadi sahi nauriba mahairoi kya drug di addiction center da lairakli basi kunai sigi apaba khudama manati asigumba phiba masi asumak sataduna lairabadi aikhoi gi kangkhul motloidabagi maram laite Ministry of Social Justice and Empowerment Bharat Sarkar phongba magnitude of substance report 2019 gi matungina Manipur drug ka pamiyoi lising kuntraga mari ga sahumga nifuga mari leire haina report adu yauri masina Manipur si drug asobo setting ama ka hena phangle haba takle haina mahairoi luptaru ki president sino khuyek pidno thadurakpa sirol amada hairi siol sina makhatari bidi drug na maram oiraga pikraba iramda masida lukrabi masing hengar hali Mama mapa kainaraba orphan masing hengar hali amadi na singsu mayu makai panduna masa popu yokal lehendre drug mari leinaba crime kya leptana thokale Drug laisuduna leiringai imung manungi wakal kaurakli amadi kunai siga samnaba yadraba mi haibadu oiraktuna kunai gi mayokta crime kya sathanabigi asubu maram am oirakli drug laisuba henman kibana lamdam sigi naha kya overdose oiduna mamal yamna punsi kya pikhamnakre asuk yamna drug na kunai si mangan takhaliba sina maram oiduna aikoi kunai si drug abuse tagi ngak thukna pa mai kai kya dagi hotnari du lamdam si drug phabigi case li lepretri opium puthokpada Afghanistan gi hek mathangda leiriba Myanmar gi yumlonaba oirubana amuk hena su drug ki chating Manipur phangni Myanmar gi drug lona puthoklaga Manipur gi aron balambi kya phawduna Manipur gi wangwa drug puthok usin torakpana maramoiduna Manipur si drug ki epicenter amoirakli hena lebak thibudi Manipur gi manungda drug ki factory kya lerambasini
ड्रग की फैक्टरी क्या लेंगाना थुगाइख्रे ड्रग स्मगलर क्या फगट्रे अदुबु ngasisu ड्रग की इशू दी लोइबा नाइथ्रि मरम मदुना ड्रग थिंगबसी लेंगा खक्तर इंथोकपगी मिहुत्ता मियाम खुबना थामोइ सेंगना होनाबा मथौ ताइ मरम मदुना ड्रग स्मगलर सिंग अकन बसैराक फंगननबा मियाम खुबना लंजंग संगसिनमिनबगी तंगाइ फदबा लैरि स्वाइदि अमरमदा अखोइना ड्रग फ्री ओइब स्टेट अम ओहेननबा होनमिनसी हाइरबसु लमदमसिगी कसिन कोया क्यारा पोपी थाबगी थबक्ति लेप लैथ्रि हदक सिंगी मफम खरादा ड्रोन सर्विस अथबदा सिंगमाई सिंग मारू कोकप मखै पोपी थाबा उ पाम्बी अमता हौब ngamdabagi फिबम अदु उबदा माहिरोय लुप तरुना अदुकी मतिक थामोय सप फावे असिगुम्बा फिबम असिददी सिंग तुम सिलकपग इरोइनना सिंग पाट अमदि तोरेल न सिंग मांगसिलकपा अमदि इकोलॉजिकल्स बैलेंस कैरेक्टुना मफम असिदा मी लेब ngamlaktabagi फिबम लाकप याय पोपी थारिबे सिंगी हिंगनबगी सोर्स अमा ओइना अल्टरनेटिव मीन्स क्या लेरबसु पोपी असुमक थादुना लेरबसिंग हेना कनब मखलगी सैराक फंगनब मथौ तारे लोइनना खुल मियामनसु सैराक फंगनबम थुई हाइरेनसु पाउसिना मखाताना फोंदोरखली मखासा थरक पोइना कंगलिपाकी मैरा न्यूज़तगी अतोप मरुइबा पाउखरना वार ऑन ड्रग कैंपेन माइ पाकनब सीएम बिरेना सीएलओदुन मिफम पांगतोखरे मणिपुर की चीफ मिनिस्टर एन बिरेना असोप थौदांग लौदुना मणिपुर की लैमाइगी मयाई काब ड्रग्सिंग मरुपन मुथकिनब लखलगलिबा वार ऑन ड्रग की कैंपेन माइ पाकना पांगथोकनबगीदमक्ता ngasi सीएमना शेयर लौदुना सीएम सेक्रेटरीता एग्जीक्यूटिव लेजिस्लेटिव अमदि जुडिशरी की ओइना मरुइबा थौपुरिबसिंगोगी ओइबा मिफम अमा पांगतोखरे मिफम असिदा असम राइफल्स एनआईए एनसीबी अमदि मणिपुर पुलिस अमदि होम डिपार्टमेंट की लुसिंग क्या सरयाखी मिफम मदुना मणिपुर की मयाई काब ड्रग्सिंग मरुपन मुथनब मणिपुर लेगाना संगसिलिबु वार ऑन ड्रग की कैंपेन असि माइ पाकनब एग्जीक्यूटिव लेजिस्लेटिव अमसुम जुडिशरीना माना लौगदब थौदांगसिंग अदु मपुंग फाना लौमिननबगी मतंगदा यामना कुपना खननैनखि लोइनना ngasiगी मिफम अदु यामना मपुंग फाबमदि महि यानबा हाइबदु ओइखेनसु पाउसना हाइदि मखासा थरक पोइना तोप पावना मिनिस्टर खेमसान मदि बसंतन मोइरांगदा लैरिबा आईएन की फिबम येंगसिनख्रे मथंग सै इंग्लिश सिंगनिगा कुनगा होमदगी जनवरी 3 यूनियन होम मिनिस्टर अमित शाह लाक्तुना संगागदोरिबा इंडियन नेशनल आर्मी आईएनए एडवांस हेडक्वार्टर की फिबम ngasi mahut minister wai खेमसान मदि एजुकेशन मिनिस्टर टीएस बसंत कुमार हाक्थेंगन येंगसिनख्रे येंगसिन खोंगसद अदुगा मरि लैनना महut मिनिस्टर वाई खेमसान हाय मथंग सैगी जनवरी 3 यूनियन मिनिस्टर अमित शाह मणिपुर लाक्तुना मणिपुर लेंगना पाइखलिबा तुंगान स्कीम अमदि प्रोजेक्ट क्या संगाबग लोइनना तुंगान प्रोजेक्ट स्कीम क्या उरेक युम तंबगी थौरम पांगतोकनी यूनियन मिनिस्टर की मणिपुर की खोंगसद अदुदा सुजामपुर मेडिकल कॉलेज अहानबोइना संगारमगनी मथंग मोइरांग लेबा आईएनए एडवांस हेडक्वार्टर भारत की मसुहुम की फिराल पेहंदुना एडवांस हेडक्वार्टर सिबु संगारमगन हेनिस मिनिस्टर खेमसाना फोंदोखी मखासा थरक पोइना तो पावमनमु गांगाई कुमई जिरांगनोंग सिंगी कुमई नती हाइना कैसामथों कबुई कुलगी गेता वकत मिफम सतखरे लमदमसिगी कबुई जाति सिंगना गांगाई सोइदना पांगतोकनी गांगाई कुमई जिरांगनोंग सिंगी कुमई नती हाइना कैसामथों कबुई कुलगी गेता खुंजासिन वकत मिफम फमख्रे कबुई हाइब फुरुबसि लमदमसिगी मैहौरोलदगी लैरकलबा फुरुमनी गांगाई कबुईगिनी खंगदबा मीदी मणिपुर की पुवारी खंगदबा मीनी हाइना कबुई वुमेन्स ऑर्गेनाइजेशन की जनरल सेक्रेटरी कसुन गंगलियु कबुईना फोंदोखरे कबुई कल्चर मंगलकपसि मणिपुर की पुवारी मांगमनी कबुई इंडिजिनस ट्राइबनी अमसुम जिरांगोंगना सिविल ऑर्गेनाइजेशन कबुई मंगननबा लेंगा के अरोनबा पॉलिसी लैरब्रा हाइबना सिंगबा वाफम क्यागी प्लेट कार्डना सिंगबा सिजनदुना फमकिबु वकत मिफमदुदा कसुन गंगलियुना मखाताना फोंदोखिबदी पुवारीदा यावरबा कबुई सलांग माइबा हाइबदु जिरांगोंग सलांग माइबा हाइबा याब्रा कबुई जाति की गांगाइबु अतोपदा करिगी पिथोकदोरिबनो लैंगा की मतिंग पीबा पीतबा थोइदोक्ते कबुई जाति की कल्चर मंगलबदी कबुई मंगलकनी अदुना कबुई जातिना गांगाई कुमई सोइदना पांगतोकनी लैंगासना ममांगदगी लैरकलबा असुइबसिंगसि सेमदोकपियो मदि कबुई जातिबु कनबियु हाइन सुमागना मखाताना फोंदोखियादी अतोपा पावमनमु दिल्ली दा पांगथोकदोरिबा वॉलीबॉल चैंपियनशिप सरुक यागदबा सनरुइसिंगदा यूनिफॉर्म खुसनखरे मणिपुर वॉलीबॉल सखोनबकी पन्नमदा लिंखतखिबा वॉलीबॉल लवर्स मणिपुर मथंग सै इंग्लिश सिंगनिगा कुनगोहुमदोइगी जनवरी 3 निपान फावबा वॉलीबॉल फेडरेशन ऑफ इंडिया की मियंग मखादा दिल्ली ना युम्बु वोइदुना पांगथोकदबा 94 सुबा सब जूनियर वॉलीबॉल चैंपियनशिप 2023
for boys and girls ta Manipur gi muhit sinduna sanagadaba volleyball players singda volleyballs lovers Manipur gi mekai digi pungning thogat poina players singna sanabada setnaba uniform asi kusinakre sanaroi singda uniform kusinabagi thauramadu all Manipur volleyball association president NG Inauksa amadi secretary Ambalesur anina kusinaki loinana all Manipur volleyball association gi mekai digi volleyball lovers Manipur bu thagat papungduraki Manipur gi mood sinduna sanagadaba players singna su harawa pungduraki hainasu volleyball lovers Manipur gi president Ojit Surakhabamna press thadurak pas chirolasina su makhatana pungdurakli Makasa tarak poina mas mrushilak poina panam pauksi dige to papa mana Lionel Messi na World Cup manungda lainaram bakatar University gi ka museum oina thamgadori handak ta luisin ki World Cup 2022 da Lionel Messi na luisin Argentina gi team na fangkiba mai pakpa dubu ikai kamla but poina Argentina sina World Cup manungda lainaram bakatar University gi ka dum apik museum am oina thamgadori Hiramasiga Mari Lainana Qatar University gi Communication and Public Relations Director Hitmi na phongdo kibda Argentina national team gi captain sina Lainaram baka do ahong bam thamdana lelagani loinana residents ki oina sijna batawduna visitors singka ki oina ka si thamlagana khi bangna makha taraduna Messi gi oiba polam singa si mairoi singa mari tungi mirol singi damak legacy ama oiragani loinana World Cup aduda Messi na phangiba asobu mai pakpa adubu tungi mirol singna ningsing haunaba masa ama oiragani haina director aduna makhatana phongdokhi panba yabadi Qatar University gi room number B201 hairiba ka sida Lionel Messi gi matam kuina gi marup amadi teammate Sergio Aguero ga puna lamina khibne suhaidi atopa paw manamo Susampur gi di Langzol kulda tharama popi sing yantat krahiri Lenga ki warun drug ki manung sana aina tingkrab drug amadi popi thabasing mayok sangshilak pa drive ki sarwam oina ngasi Susampur district ki manung sana leiba di Langzol kul lam ekar taraga mga rom da tharamba popi pambising yan tatuna mangan kredi Susampur district administration ki deputy commissioner district magistrate Sarat Arozu gi miyang makada masamang yauna district police amadi state security force singa loinana di Langzol kul tharamba popi singa du mangan kibani Tim maduna popi thabra sisinaba pulam singsu phokatki mapam madura takthokraba matungda DC Sharat Arozuna warning tawraduna popi thariba madi ain gi wangmada lerakpa village sing matita legal action lokhatgani hana phongdokhi magna hai DC na phongdurakpa district administration asina drug leitaba atmosphere ama oina bonari amadi makhata na drug ki mayukta lanteng kya sutaki gen hana phongdokhi drab aduru Susampur gi SDC Tinla jo igangte ahanba IRB gi deputy commandant Lalringam Pulamti amadi additional ASP Disorjina singbusing suryaki haidi aduga hauchikoina di myam paus matang asalu sinjarage masum myam puna nobab tit ngaminasi